Pistok mari leina Chief Minister yauba Kokomi gi mihut tarani pa ngarang numidang Union Home Minister unabada Pistok na Manipur da karibata sholloi haina amuka hana thajaba piraklaga su ai boina piraktabana makha taba kari khongjang changsin gani haibagi matang da warep ama lominnanaba Kokomi na thasi gi kunma panda miyam gi mifam ama kaukhe Kokomi gi Assistant Coordinator Jitendra Ningombana thadrok paserola mana miyam gi oiba mifam ase pangthoknabgi wafam phongdorok loinana masida Manipur gi miyam na saruk yabiduna leibak gi oiba warep lominnanaba hotnamina se haina su appeal tawraki Serol sina makha taraduna hai Chief Minister N Biren Masa yauna Kokomi gi mihut tarani pan ngarang numidang pung tara dagi taramathoi henba phawba Union Home Minister Amit Shah ga unaduna Pistok na maram oiraga Manipur gi miyam da pokhalliba chamamnaba amadi mipainariba singi matang da kupthana wari sanaki Unabadu the Union Home Minister Amit Shah na lusinglaga Center gi maikaida Minister of State for Home Affairs G Kishan Reddy BJP gi Secretary BL Santos Union Home Secretary Ajay Kumar Bhalla Joint Secretary MISA Satendra Garg saruk yaki Wari sanabadu da State Government ki maikaida Education Minister Radesham MLA TI Saityabrta amadi MLA L Rameshwar su saruk yaki hairi Kokomi gi maikaidagi Manipur gi apun basakta mawong amata da kaihan biyarwa haibagi justification mark sum ne yawba memorandum ama Union Home Minister Amit Shah da pisin ki hairi Home Minister na Pistok na maram oidana Manipur gi territorial integrity amadi administrative setup kaihal loi haibagi thajaba piduna thamlaki loina na mahak thamli wafam sing asida auhong ba leigadaba oirabadi Kokomi gi mihut sing Manipur gi lengak amadi political party gi mihut singa makha tana khanaraga thabak paikhanaba honagani haiba wafam thamlaki hairi Kokomi gi maikaidagi Home Minister da mahakna wahaina pirakliba thajabasing adom Manipur miyam da thaja hanabagi damakta ai boina ama pibi na ba taksin bada madumakti kanamata da pidri haina hairaki amadi pirakhidri loina na piriba thajaba se mifam adu da saruk yariba leibak ki achouba phamnaiba sing amadi Kokomi gi mioi 12 gi mamang da pibani amadi piriba thajaba se India gi Home Minister amana haiba sida thajaroidabagi maram kari leiribage haina BJP gi General Secretary BL Santos na Kokomi da hairaktuna asiet wafam oina thamlaki hairi adubo hairi wafam ado Kokomi gi oinadi Manipur miyam na sinna haibase thajaba ngamloi haibada Manipur gi miyam na Kokomi na haibada thajadrabadi kanana hairga thajadoino haiba phawba hairaktuna India gi Home Minister na nakhoi da haire amadi nakhoi gi government asina nakhoi gi miyam da amuk thajaba pinaba honabam thoktabara haiba phawba hairaktuna awai akhum tawna ki haina suserol asina makha tar Kokomi gi maikaidagi 2015 da Government of India amadi NSNIM ani gi marakta framework agreement sign tawna khraba matungda hojik phawbuda Manipur miyam amadi state government ki maikaida official oina karigumba amatta khangalaktana lakhiba adugi marak asida Pistok asigi negotiating party singi maikaidagi Manipur miyam ne yada wafam sing ngaihak leitana kangthorakhiba amadi interlocutor oiriba RN Ravi Masa yauna national amadi local media singda phongdorakhi wafam sing adugi matang da ngasi phawba responsible oiriba Home Minister gi maikaidagi sengdok pirakhidaba aduna Manipur miyam da thajadabagi chang ase sum hengalakhibani adu tanattana 2001 da June 18 gi ehouda Manipur gi assembly phawba amang ata thogan kiba thodok leikhiraba matungda matam madugi India gi PM leikhidraba Atal Bihari Vajpayee na Bangkok agreement te yaukhiba ceasefire without territorial limit ado lauthokle haina North East ki CM singda hairakhraba matungda handokhi loinana ceasefire ase Nagaland state khaktada confine tawni haina haikibado ngasidi Pistok asida Manipur gi naga tabang phamsing amuk sianarliba asina takpadi haidokhiba wafamsing ado ngaktabani haina miyamna lawu asigumba miyam asina maram oirga miyamna thajadabagi chang yamna wangkhalaki haina hairamki maram adunani aikoina aibase oina pibiro haina Home Minister da phawwa miyamna demand tawkhibani haina Kokomi na thamki hai maram asina hairiba wafamsing ase aduk yamna penthokningai di oide haina Kokomi na laujaraga aikoi Pistok asigi matangda Manipur miyamna laithokpadi chumde haina Home Minister gi mafamda thamlamki hairi maram sing asi yengduna Kokomi na tangai phadana athubada pangthokadoriba miyam gi mifam asina warep nadriba phawbudi Kokomi na satharakpa khongjang singda ahongba amata leikhiroi tawbu miyam na symbolic oiba khongjang sing tamak tawbiduna kanglop phuruk naiba amadi yaikhai thingaiba makhalgi thawong thawsil tawbidana masu appeal tawrakli Aroy bada Paubilai News Reader ki video bi yang birim khuding mak puthagat chari